Video ase yenglabadi ngakkani part 2 samudra manungda phangluba angakpa khara samudra manungda mina thajadaba taibang ama laikri samudra gi manungda laiba khibikpu kananasu khangluba yaroi ngasigi video asida share tawjariba asidi miyoibana saba pot khara samudrada mangkhibadagi phanglubagi warini ahanbada kai toitharaba plane ama Malem sida mi khara lai makoi samudrada luplaga pochai thiba pami masisu enjoy makhalamani adubu masi danger di oi asumna Russia gi diver anikak luptuna yenglingai 88 feet manungda changki madudagi thengdarui angakpa pot ama ahan badak makoi khanglamde kari pot oigani mado naksi laga urui akai ba plane amani adubu matam yamna sangdringai magda lupkhiba plane ni plane adu Soviet Union gi AN2 plane ni paiba matamda part ama yaraktabadagi samudrada onthakibani Soviet Union na plane ase yamna thiki phangkhide adubu laibak pharubadagi iruppa ani asina plane ase phanglubani angakpadi plane adugi cabin da pilot adusu phamduna lairamba thengnarui lairamliba mido hakchang di yauramdre saru ngaktani very creepy Ani suba samudra manungda motorcycle asing bani friends scuba diver mana asumna luktani yenglingai 33 feet manungda motorcycle ama luktuna lairami motorcycle adu yamna soklamdri adubu maduda motorcycle kaidagi lakani masini angakpa masiga loinana diver aduna motorcycle adugi manakta metal ball amaga lairamba thengnaki madu asang ba chena mana punsilli ngasai gi metal ball ado mining tawbada sijinna ba pot amani adubu samudra adudadi mining gi project ama phawba nak na sulaite lap na sulaite mining gi pot amaga motorcycle amaga karamna kadai dagi mafhamuda lakhi masi mayamna khangba waba potlam moirammi ahum suba yamna chawba tank ama Miami gi samudrada diver khara luplaga manungda kai leibage thirammi makoi asumna lupthaki ipad luna changkraba tungda dhatu na saba angakpa pot ama urui naksilaga khanglui achobu tank amani madugi military tank ado matau karamna aduk luraba samudra manungda lakhibage masi achobu question ni researcher khara na hai Tank ado Second World War gi matam gini amasung war da sijina kiba tank ni adubu matau karam na maduda mathanta lairam diba karigumba jahaz amaga lupmin na kibo eradi jahaz tu su lairam gadabani adubu tank adu khakta mathanta lairam badudi yam nangat labawani Mari suba ghost ship Second World War matamda Americana South Pacific Ocean da laiba Japan gi jahaz singda suddenly attack tawki Thodok asida Japan gi jahaz ke alupki 1969 da France ki explorer amana hairiba jahaz sing ase lup laga thidokki nupa asigi ming Jacques korami Yamna ngaklibadi jahaz sing aduna lupkiba matamda maduda yawba sipai singchu chongthokpa nanghawdabadagi sikiba thengnarui makoi cargo hold gi manungda chapsinduna sikibagi khudam phanglui maduda lairamba sipai singi apunba masing chambri muk oigani makoi thokke hotna jarammi adubu yamna wana siki thokpa ngamdana pawase Japan government na phanglabada aremba Mauda lairamba saru sayang sing puduna Japan potoi ki mafam sida hojiksu luptuna kari kaino ano ba pot yamna puthokli adubu masi luppada yamna ki Manga suba ising manungda train haibase lambi sangna chatpagi leptana thawbagi pot amani adubu ising manungda train ama phanglui ani phanglui haibadi kanana su thajaro adubu masi asing bani 1949 da Rob Hyber Koba Nupamana New Jersey ki costa scuba diving to matamda mahak na samudra ki manungda train ani ta dun lairamba thinglaki mafam se laikang dagi tha pi maduda train kumthaki bagi ta ki bagi way amata laite researchers sing hairi train ado 100 year mangini 1882 da world ki ahan train chatpa horakpani phangdurba train adugi structure design malem de cheli ba lairiba train singa Sukman he manade adu erabadi madugi angakpa train ado matau karamna kadai dagi mafam du lakhibage masi achoubo hangoidana leire Taruk suba samudra manungda Elaine haibase leite lei haibagi wari mayam amani adubu aigi wakhandadi Elaine lei adubu ngasigi wapam sina tongan buani nupa ani khakna samudra manungda luppa matanjada Elaine manba murti ama thengnaki makoi
ꯑꯍꯥꯟꯕꯗ ꯀꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯗꯨ ꯁ꯭ꯀꯜꯞꯆꯔ ꯑꯃ ꯑꯣꯏꯔꯝꯃꯤ 1979ꯗ ꯐꯤꯂꯝ ꯑꯃ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯤꯡ ꯑꯦꯂꯦꯟ ꯀꯧꯏ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯁ꯭ꯀꯜꯞꯆꯔ ꯑꯁꯤ ꯃꯣꯕꯤ ꯑꯗꯨꯒꯤꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯃꯨꯗ꯭ꯔꯗ ꯀꯅꯥꯅ ꯃꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯂꯪꯊꯔꯝꯂꯤꯕ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯣꯏꯈꯤ